ngasisu Manipur top channel gi maikaidigi mayamda special content ma puduna laksari mayam loifok share tawjage amasum mayam loifok taminisi Kabul attack sing the sea basamaga tara henkre US president laman khumna bo wasakre Taliban lengak paishin kraba Afghanistan digi senaba honaba miyamna yomduna lairiba Kabul International Airport mapanda ngarang sagol sunumita miyam marak suicide bomb mani pokhai handuna satharaki be attack sing aduda miyoisa magatara hena sikre suicide bomb attack sing adu IS group na makoina sathaki be attack sing ni haina phongdorakre amasum US president Joe Biden na makoigi mathakta laman khumgani haina se na phongdokre malemgi government kaya marumna asoba terror attack ama satharakpa yabagi fibam lei haina miyambu airport adudagi hongdokhinaba warning tawkhibani subnagi pung kharagi tungda suicide attack sing adu satharakibani bomb pokhai hibasing adu Taliban su condemn tawkhre amasum attack ki thaudok sing thokiba mafam adu US military control gi makhada leiba mafam da thokibani haina Taliban haikre airport adugi manung amasum akoibida mi lising kya tilingai da satharakhiba attack sing adu malemgi lusing musing akan mawong na condemn tawkhre British Prime Minister Boris Johnson na attack adu Tamthiba amasum sakhotaba amani haiki US kumna mahaki lebaki mi lauthokpagi thabak makha sathakigeni haina mahana makha takhi France ki president Emmanuel Macron su attack sing adu bu khwaidigi akan mawna condemn tawkhre Czech Republic Egypt, China, India, Israel, Italy, Norway, Spain, Saudi Arabia, amasum ateleba kaya marum attack sing adu condemn tawkhre United Nations ningthokaba numita Security Council gi permanent member singi athuba mifam ama kaukre airport adugi manakta ngarangi bombing sing aduga aduda yamdrabada Afghan maudraga manga amasum US troop taragomdoi punna samagani pan siki Afghanistan da August English singaniga taraga mathuidigi hauzik pawbada masi American forcing gidama nomada khwaidigi mi yamna sibi attack aduni haina Afghan amasum US officials na phongdokre Taliban August taraga mangada Afghan leibak paihiba matungdagi leibak asidagi mi lak ama hena nongthak lamida lauthokre Taliban US na lusingba forcing bu plane na mi pubagi thaba adu sathabiyan ki adubo Afghanistan da makoi masagi sakhotaba amasum tamthiba attack sing sathakibagi record lairiba Taliban gi yeknabasing ISG hadis sing hauzik Kabul da lairiba sarang nariba phibam sing aduda khudongcha balawna bo honarakli hauzik president Joe Biden Afghanistan da servicemen sing sikhiba dugi matangda mayum laibak tamiyam gi ashaw natragana political gi misai digi nanthokpang ngamladaba yai Joe Biden makhutta I taire masigi akibigi masak fanglaba national security amasum humanitarian disaster asi Joe Biden gi asonba masum matik sadaba leadership adugi mahini ma commander in chief oiba matik sadi haina Republican gi Congress nupi Ilas Stefanik na haikre Republican Senator Marsha Blackburn su Biden amasum mahaki makok thongma national security staff punamak pham thadokadabani amasum office tagi lauthokadabani haina su tweet tawki haina source asina makhatana phongdoragi atopa source singna asumna phongdorakle Taliban fighters singna control tawkraba matung Afghan kaya laifam amadi saba phangdabagi khudong sadabsu mayoknari haidi Taliban fighters singna hokiba numit tarani rom masida Afghanistan mapung fana power paikraba matung Afghan kya laifam amadi saba phangdabagi khudong sadaba mayoknari Taliban fighters singna lebak pumba control tawkraba matung hauzik Afghanistan da tangdu leitadaba phibam amada leidi masida natana miyoisa kaya su Kabul airport ta thomjinduna leidi Kabul gi park amadi airport manakta punsinduna leiriba Afghan kaya saba phangdabagi awaba sawna mayoknari makoi singaduna leiba adu thadoktuna satnaba honabadasu mai pakpa ngamdri Afghan security force amadi Taliban singi marakta akan mamona khut thona kiba aduna maram oiraga Afghan kya gi mayum amang ata thonkhre makoi singadu nahaunana amuk semgat saganaba honabada thakya sangkhigadaba maram oiraga miyam sing lefam leitabagi kudong sadaba sumayuk nari haina source asina supali
ꯑꯇꯣꯞꯄ ꯁꯣꯔꯁ ꯑꯃꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕ ꯁꯥꯂꯦꯅ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯒ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯈꯣꯔꯥꯁꯥꯟ ꯄ꯭ꯔꯣꯚꯤꯟꯁ ISKꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯍꯧꯖꯤꯛ ꯂꯜꯍꯧꯕꯁꯤꯡꯒꯤ ꯇꯨꯝꯐꯝ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ISꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡ ꯁꯧꯒꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯄꯨ ꯄꯥꯀꯤꯁꯇꯥꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯄꯥꯔꯥꯗꯨꯅꯤ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯅ ꯃꯇꯝ ꯂꯩꯕ ꯄꯨꯝꯅꯃꯛꯇ ꯂꯜꯍꯧꯕꯁꯤꯡꯒꯤ ꯐꯦꯛꯇꯔꯤꯁꯤꯡ ꯑꯃꯗꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯨꯃꯤꯟꯅ ꯂꯜꯍꯧꯕꯁꯤꯡꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯃꯗꯤ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ꯄꯋꯥꯔ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯏ꯫ ꯄꯥꯀꯤꯁꯇꯥꯟ ꯃꯤꯂꯤꯇꯔꯤꯅ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯄꯥꯀꯤꯁꯇꯥꯟꯒ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯅ ꯍꯦꯟꯅ ꯈꯪꯂꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥꯗꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯂꯜꯍꯧꯕꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯁꯦꯜ ꯊꯥꯗꯗꯨꯅ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯁꯤꯟꯗꯨꯅ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯠꯊꯍꯜꯂꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯁꯣꯔꯁ ꯑꯃꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯅ ꯆꯩꯉꯥꯛ ꯄꯤꯔꯝꯕ ꯑꯐꯒꯥꯟ ꯒꯚꯔꯟꯃꯦꯟꯠ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯏꯟꯊꯨꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯇꯥꯂꯤꯕꯥꯟꯅ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯇꯥꯂꯤꯕꯥꯟꯅ ꯅꯧꯅ ꯁꯦꯝꯒꯗꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯍꯟꯅꯅꯕ ꯈꯟꯅꯔꯤ꯫ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯍꯟꯅꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯃꯤꯡ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 90 ꯔꯣꯝ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯀꯌꯥ ꯂꯩꯔꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯍꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯇꯥꯂꯤꯕꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ ꯑꯃꯗꯤ ꯍꯥꯟꯅ ꯌꯦꯡꯊꯤꯔꯝꯕꯁꯤꯡ ꯇꯣꯛꯇꯨꯅ ꯑꯄꯨꯟꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯍꯦꯟꯅ ꯊꯨꯅ ꯃꯥꯏ ꯄꯥꯛꯄ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯜꯍꯧꯂꯨꯞ ꯑꯃꯠꯇꯒꯤ ꯕꯦꯖ ꯂꯩꯍꯜꯂꯣꯏ ꯑꯃꯗꯤ ꯂꯜꯍꯧꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯤ꯫ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯦꯄꯔ ꯑꯃꯗ ꯑꯁꯨꯝꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯀꯥꯕꯨꯜ ꯏꯌꯥꯔꯄꯣꯔꯠ ꯃꯅꯥꯛꯇ ꯊꯪꯅ ꯊꯪꯅꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ US ꯇ꯭ꯔꯨꯞ 19 ꯌꯥꯎꯅ ꯃꯤꯑꯣꯏ 45 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯥꯕꯨꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯊꯪꯅ ꯊꯪꯅꯅ ꯕꯣꯝ ꯑꯅꯤ ꯄꯣꯈꯥꯏꯍꯟꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 45 ꯍꯥꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ 19ꯅ US ꯁꯣꯜꯖꯔꯅꯤ ꯑꯗꯨꯒ 19ꯅ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅꯤ꯫ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯅ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯈꯤꯕ ꯑꯐꯒꯥꯟꯁꯤꯡꯅꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥꯅ ꯔꯤꯄꯣꯔꯠꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯕꯦꯖ ꯇꯧꯕ IS ꯈꯣꯔꯥꯁꯥꯟꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯔꯣꯏꯇꯔꯁ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯑꯃꯦꯔꯤꯀꯟ ꯑꯥꯔꯃꯤꯁꯤꯡꯒ ꯅꯛꯅꯅ ꯊꯕꯛ ꯇꯧꯈꯤꯕ ꯇ꯭ꯔꯥꯟꯁꯂꯦꯇꯔꯁꯤꯡ ꯑꯃꯗꯤ ꯀꯣꯂꯥꯕꯣꯔꯦꯇꯔꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯂꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯁꯨꯁꯥꯏꯠ ꯕꯣꯝꯕꯔꯁꯤꯡꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤ꯫ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯦꯡꯛ ꯌꯨ꯫